Hello viewers, yung video ba mayam mong sige igi ano ba video si taram nokchari mayam sige igi Taret suba jori ba seireng sige mingdi corona mayam seireng seina corona start torokpa matam dwai dei gi bani ba ado aina mase se hauji complete tawthoga loisal laga mayam no kudol tamjage to bani aduna seireng se kai gumba hauji hauji ori ba situation asiga kaji khara khena ba chana da ba thengna ba tara basu aidi chana da ba lines thengna ba tara basu mayam na ngakpiu ai mayam nagi matam jama lawjaroi seireng sei thidok cherege mayam loi fau tabiu amade soyeng am yorbasu haibiro Thagatchari mayam corona kan kreda onthokna China sagai gi nongleise wandagi humlakpana malem sin mathung khare senglaba tia amuba nongna kupsin khare harau ba nungai ba khuding mak humdana pubi khare noklam ba maithong maksin khare aki bagi masak oire mioi pumba mi painare mipum khuding kalak niknare mioi punsi khaibok tumsilakle lambi sorok yang hangle nungsida ba mioi do sokna ba kinare lenga konminaramba thap na khut hainare chamin thamin na ba hangoinare amang wakal hekta khalalle mahisang office thingnakle mahiroi sing lairik ki mahau wandakle suraga chaba sing karam na hingani lambi sorokta saidang jariba pikhari singna kamdauni pukli tatlaga siba tare lairaba singdi angam makharana mateng pangli thagat ningai ni kadom dagi karamna sukang khangaude asum tawduna maikei khuding corona nakong ase pangsilak kadawri mang taibang lairak tare khenaba mang su hasu corona sor honba ware sigadawre funduna chinkumbina marolama layeng ba chingnare anabana nare haiba kinare lahau hauba lotnare lok khuba thingjinnare laingak loisum makok sare asum masing thiba ngamlaktare amadagi chama dagi lising dagi lakha dagi crore cheksin niyom kaya sembiri punsi kannaba hanna lauzari yum dagi mapan thokpi kanu cheksin na leibiu khut sa toina hambiu mi sangu tinbi kanu cheksin niyom bungakna chatfadabra cheksin niyom bu thugaiba chumlibara thong nolaga leiba kana pamnade ukhada nami bagi sahum fangning bangaktani nong singi fibam phatte malang manatte nongleini humlakli basi upal na tektuna nandringaida cheksin na imungda lehaurasi lakini matam adungaigi mamlibase soidana amuk ngalakkini senglaba atiya thaja urakkini inglaba namiba humlakkini chinkhumbi lauthokhtuna sor sangna holakkini punsida kansi cheksinsi aigi punsi aigi khuttani mayam matang asida seireng se loijare ado seireng se mayam na kai guma pambi ba tarabadi like to view share to view amadi aigi channel se subscribe to view mayam na nungsi video se aigi di yamna aidi live fa bani mayam nungsi ba mayam would pi tona aingonda motivate to video se ayasidi video khuding ke hi so hi gani mayam nungsi ba yamna mathau tai ado mayam aroi boina wa matang hairamge mayam aina seireng se
actually ko haidi phone amadagi yengaga paabani haidi seireng se phadi phai ba ko dogi video da yenga hai matamda haidi mobile da yenga hai matamda confuse oi gumba ma tawraga hekta seireng se kawba aduna ni di ningsing na ba marang marang yeng na baina mobile gi yeng nga pajabani ado mayam khangbira musu jai kaigumba asina problem oi bata hadi mayam warau biganu ai asum experience ora ka dadi kachu yeng da bi da direct thidok charake ado mayam ngasi gi ni matang ngasi dai video se loishin jarage mayam nagi bidai ni nizarage mayam na ya pibiro ngasi gi mayam bye bye amadi take care next video da thengnasi